ngasi aigi senena pujarakliba maitei funga wari asigi maming ita life tv thaina mamangaida nupi macha amana life tv amabu mata sanaduna yamna nungsina loinarami makhoi ani chare chaminai tumle tuminai chatle chaminai asum tawna loinarakpana nupi macha asi laisabi mapung pharakle adubu laisabi asiti thaja yonjabagi matam oirakpana mapa mamana mabu nupa amada thajaduna luhongbagi numit leplami matam asida laisabi asisu magi luhongbagi pau asi khanglaklabada yamna nungairamde mahakna mata life tv adubu konduna kaptuna lairami mahaki luhonggadaba numit nongmata ngairaklaba matamda laisabi asina life tv adubu puthoklaga hairai ita hayengdagiti nanga aiga kainaragani aina nangbu puduna chatpasu yadre aduna nangna aibu waraugani asi hairaduna life tv adubu naladuna kaplami matam asida life tv asi yamna fajaraba laisabi ama ulakle aduga mahakna hairai nungsida ita nangna aibu matam laiba khibikta luna sana asuk kuina tobirakpa asida ai pele aduga ita ai ngondagi nangna apamba ama niu asumna hairakpa asida laisabi asina kumnai ita life tv aigidi atai thoina apamba lejade aigi apamba haibabu sa uchek amasung thawai panba kudimakna ngangnariba sangnariba punama khangba ngamba pibiyu matagi wahei adu tabada life tv asina hairai hare ita nungsibi nangi apamba adu thungjaro ai chatlage nanga aiga kainarasiko asumna haramlaga life tv adu mangkre nongale laisabi adu luhongduna nupa mayumda thinkre asum tawduna nupi asina nupa mayumda matam khara lairaba matungda mahaki makubo asi sire matam aduda nupa mayumgi misingna kappa lauba tawnaringaida nupi asidi kasin amada changlaga pangnokta noklami aduga nupa adunadi mahaki nupina auriba matau adu ubada yamna nungairamde nupa asina magi nupi adubu ngaurabra jala haina khanduna laikre adudagidi nupa asina mahaki mapagi tawgadaba mathau mangam pumnamak loiraba matungda nupi asiga makha tana laiminarakle matam khara laiminaraklaba matungda nongmadi nupi asina ahing athengbada misik miraukhon tadraba matamda matomta mapalomda thokre madu ubada nupa asisu magi nupina tawgadauribasi karino haibaduna magi matung laptakna tamna ilaklami adudagi nupi adu amamba marak aduda soro asum changkhibana turen torban yaurokpa matam da teptuna laikre nupa adusu tuminna mongchong amada changsillaga nupi adugi matau adu yengduna laikre ngahak lairaga turel asita asiba nupa ama luphet tawtharaklami madu ubada nupi aduna
ꯃꯝꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯔꯦꯟꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯁꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯗꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯁꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯦ, ꯃꯝꯒ ꯃꯝꯕꯅꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯕꯅ ꯑꯁꯨꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯅꯤꯡꯁꯥ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯃꯈꯩ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯃꯌꯥꯅ ꯁꯠꯂꯒ ꯑꯁꯤꯕ ꯑꯗꯨꯕꯨ ꯇꯨꯔꯦꯟꯗ ꯏꯟꯊꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯃꯀ꯭ꯂꯥꯛ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯟ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯤ ꯑꯁꯤꯕ ꯆꯥꯕꯤ ꯅꯪ ꯑꯩꯒ ꯉꯁꯤꯗꯒꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯅꯨꯄꯤꯕꯨ ꯂꯧꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯧꯕ, ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ, ꯃꯗꯨ ꯌꯥꯕ꯭ꯔꯥ? ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯥ? ꯑꯩꯒꯤ ꯆꯠꯂꯣꯏ"꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯅꯤꯡꯊꯧꯗ ꯑꯣꯏꯅ ꯋꯥꯀꯠꯂꯨꯔꯒꯦ ꯈꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯅꯨꯄꯤ, ꯅꯪ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ"? ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ"꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ, "ꯃꯗꯨꯗꯤ ꯅꯪꯅ ꯅꯀꯨꯕꯣꯛꯅ ꯁꯤꯔꯒ ꯅꯣꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ"? ꯃꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯀꯨꯕꯣꯛ ꯁꯤꯔꯒ ꯅꯣꯛꯄꯗꯤ ꯏꯀꯨꯕꯣꯛꯅ ꯁꯤꯗꯨꯅ ꯂꯩꯔꯒ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯂꯣꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ"꯫ "ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ"? ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯦ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯗꯦ, ꯑꯗꯨꯒ ꯑꯐꯕ ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯁꯦꯠꯍꯟꯅ ꯏꯟꯍꯟꯗꯦ꯫ ꯑꯗꯨꯅ ꯅꯪ ꯂꯩꯖꯍꯧꯔꯣ, ꯑꯔꯤꯛꯄ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ, ꯅꯪ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ 3ꯂꯛ ꯀꯟꯅ ꯀꯥꯎꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯣꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯃꯗꯨꯗꯤ ꯅꯪꯅ ꯃꯤ ꯑꯁꯤꯕ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄ ꯑꯗꯨ ꯆꯥꯔꯤꯕꯅ ꯀꯔꯤꯒꯤꯅꯣ"? ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯃꯤ ꯑꯁꯤꯕ ꯆꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇꯤ ꯑꯁꯤꯅꯤ, ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ
ꯀ꯭ꯋꯥꯛ ꯑꯃꯅ ꯃꯤ ꯃꯌꯥꯝꯗ ꯍꯧꯒꯠꯂꯣ, ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯇꯥꯎꯊꯔꯛꯂꯦ, ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯁꯤꯔꯤꯕꯅꯤ, ꯃꯗꯨ ꯂꯧꯖꯍꯧ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯈꯣꯡꯕꯗ ꯑꯩꯅ ꯇꯥꯕꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯅ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯌꯦꯡꯕꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯁꯤꯕ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯕ꯭ꯔꯥ ꯁꯤꯗꯕ꯭ꯔꯥ ꯌꯦꯡꯂꯨꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯠꯅ ꯁꯠꯄ ꯌꯥꯗꯕꯗꯒꯤ ꯌꯥꯅ ꯎꯝꯂꯒ ꯈꯖꯤꯛ ꯈꯖꯤꯛ ꯁꯠꯄꯗꯒꯤ ꯌꯥꯔꯛꯇꯨꯅ ꯅꯅꯥꯏ ꯑꯩꯅ ꯁꯤꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦꯁꯦ, ꯃꯁꯤꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩ ꯆꯥꯎꯈꯠꯀꯅꯤꯁꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯅꯪ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯦꯗꯅ, ꯃꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯅꯨꯄꯤ, ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯃꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯄꯥꯝꯗ ꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯒꯦ, ꯃꯁꯤꯗ ꯅꯪ ꯀꯔꯤ ꯈꯟꯕꯒꯦ? ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯂꯩꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ, ꯅꯅꯥꯏ ꯑꯩꯗꯤ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪ ꯋꯥꯔꯨꯔꯒꯅꯨ, ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ, ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯟꯕꯒꯦ? ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ, ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯑꯆꯨꯝꯕꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯕꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯆꯪꯅꯐꯝ ꯄꯤꯕꯤꯕꯗꯤ ꯏꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯐꯗꯤꯕꯤꯒꯤ ꯃꯄꯥꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕꯤ ꯅꯨꯄꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯃ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯃꯥ ꯑꯣꯏꯕꯤ ꯐꯪꯖꯈꯤ꯫